ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯖꯣꯅꯤꯅ "ꯅꯤꯄꯥ ꯎꯏꯊꯈ꯭ꯔꯦꯍꯦ, ꯌꯥꯔꯅꯤ ꯃꯥ"꯫ ꯍꯦꯟꯔꯤꯅ "ꯃꯊꯧ ꯇꯧꯁꯤ"꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯇꯨꯝꯒꯗꯣꯏꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ "ꯑꯣꯏ ꯑꯣꯏ ꯁꯝꯐꯥꯕꯤ"꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯥꯝ ꯀꯤꯅ ꯌꯦꯡꯉꯛꯏ꯫ ꯖꯣꯅꯤꯅ "ꯅꯪ ꯀꯩ ꯃꯤꯡ ꯀꯧꯒꯦ"꯫ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯀꯤꯅ ꯇꯞꯅ "ꯄꯤꯛꯇ꯭ꯔꯨ ꯀꯧꯋꯦ"꯫ ꯃꯈꯣꯏꯅ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯀꯌꯥ ꯑꯃ ꯍꯪꯉꯒ ꯂꯣꯏꯅꯕꯗꯨ ꯎꯔꯒ ꯖꯣꯅꯤꯒꯤ ꯃꯄꯥꯗꯨ ꯉꯁꯥꯏꯈꯩ ꯀꯤꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ "ꯍꯩ ꯂꯥꯎ, ꯑꯩꯒꯤꯁꯨ ꯑꯃ ꯐꯥꯁꯤ꯫ ꯉꯁꯥꯏ ꯃꯆꯤꯟ ꯇꯣꯡꯕ ꯕꯨꯠ ꯑꯃ ꯂꯩꯍꯧꯕꯅꯤ, ꯑꯩꯁꯨ ꯑꯝꯇ ꯂꯣꯏꯒꯦ"꯫ ꯖꯣꯅꯤꯅ "ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ, ꯌꯥꯔꯣꯏ"꯫ ꯃꯄꯥꯅ "ꯂꯥꯛꯑꯣ, ꯅꯣꯏꯁꯨ ꯐꯥꯔꯤꯁꯤꯗꯤ, ꯑꯩꯁꯨ ꯑꯝꯇ ꯐꯥꯒꯦ ꯂꯥꯛꯑꯣ"꯫ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯉꯒ "ꯅꯪ ꯂꯣꯟꯅ ꯆꯦꯟꯈꯤꯗ꯭ꯔꯥ"꯫ ꯆꯦꯜꯂꯣꯏ ꯍꯥꯏꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ꯫ ꯖꯣꯅꯤꯅ "ꯐꯩ ꯐꯩ, ꯆꯦꯟꯕꯨ ꯆꯦꯜꯂꯣꯏ ꯍꯥꯏꯔꯗꯤ, ꯆꯦꯜꯂꯗꯤꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ"꯫ ꯍꯦꯟꯔꯤꯅ "ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯕꯨ ꯑꯩ ꯀꯥꯏꯗꯅꯣꯝ ꯇꯥꯈ꯭ꯔꯦꯗ, ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦꯕꯨ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯃꯆꯤ ꯑꯃꯗ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯆꯠꯅꯕ ꯇꯧꯔꯤ꯫ ꯖꯦꯝꯁꯇꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯈꯪꯗꯦ, ꯑꯍꯨꯝꯗꯨ ꯈꯛꯇꯅꯤ ꯈꯪꯉꯤꯕ ꯍꯥꯏꯕꯕꯨ꯫ ꯃꯤꯠꯈꯨꯅ "ꯗꯥꯗꯥ, ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯤ ꯅꯠꯇꯅ ꯍꯥꯞꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ"꯫ ꯖꯣꯅꯤꯒꯤ ꯃꯄꯥꯅ "ꯍꯩꯃꯥ ꯌꯥꯝꯃꯜꯂꯦ, ꯀꯩꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯅꯣ, ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯁꯤꯗ"꯫ ꯖꯣꯅꯤꯅ ꯍꯦꯟꯔꯤꯗ ꯃꯤꯠꯆꯤ ꯈꯠꯂꯤ, ꯑꯗꯨꯒ ꯏꯪꯒꯤꯠ ꯇꯧꯏ꯫ ꯍꯦꯟꯔꯤ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯖꯣꯅꯤꯒꯤ ꯃꯄꯥꯅ "ꯑꯃꯗꯨꯗꯤ"꯫ ꯍꯦꯟꯔꯤꯅ "ꯌꯥꯎꯔꯦ ꯕꯕꯥ"꯫ ꯁꯤ ꯍꯥꯏꯔꯒ ꯑꯦꯌꯔꯕꯦꯒ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯤꯠꯈꯨꯅ "ꯑꯦ, ꯑꯗꯨꯗꯤ ꯀꯩ ꯍꯥꯞꯀꯦ ꯍꯥꯏꯅꯣ"꯫ ꯍꯦꯟꯔꯤꯗꯨ ꯂꯠ ꯂꯠ ꯇꯧꯔꯒ "ꯃꯃꯥ, ꯀꯩꯅꯣꯁꯤ"꯫ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯑꯩꯅ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯅꯕ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤꯗ"꯫ ꯖꯦꯝꯁꯅ "ꯕꯕꯥ ꯉꯔꯥꯡꯗꯤ ꯀꯩꯝꯇ ꯄꯨꯔꯛꯈꯤꯗꯗꯥꯏꯅꯦ"꯫ ꯖꯣꯅꯤꯅ "ꯄꯨꯔꯛꯏ, ꯅꯪꯅ ꯈꯪꯕ ꯅꯠꯇꯦ"꯫ ꯃꯤꯠꯈꯨꯗꯤ ꯃꯆꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯄꯗꯨ ꯎꯕꯗ ꯖꯦꯝꯁ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ "ꯏꯃꯥ, ꯀꯨꯏꯔꯣꯏꯌꯦ, ꯑꯩ ꯍꯟꯗꯛ 12 ꯊꯥꯕ ꯂꯣꯏꯔꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯧꯅꯦ"꯫ "ꯏꯆꯥꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨꯀꯣ"꯫ ꯍꯦꯟꯔꯤꯅ "ꯃꯃꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯝꯇ ꯋꯥꯒꯅꯣ, ꯁꯦ ꯀꯞꯄꯅꯨ"꯫ ꯃꯤꯠꯈꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ "ꯆꯠꯂꯣ ꯆꯠꯂꯣ, ꯐꯖꯅ ꯑꯃꯨꯛ ꯂꯥꯛꯎꯀꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯖꯣꯅꯤꯒꯤ ꯃꯄꯥꯅ "ꯄꯣꯠꯇꯨ ꯑꯩꯅ ꯄꯨꯈ꯭ꯔꯒꯦ, ꯅꯣꯏ ꯑꯃꯨꯛ ꯍꯣꯔꯦꯟ ꯐꯥꯕꯤꯅꯤ"꯫ ꯍꯦꯟꯔꯤꯅ "ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯕꯕꯥ, ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯁꯅꯨ"꯫ ꯖꯣꯅꯤꯅ "ꯌꯥꯔꯣꯏꯍꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯁꯅꯨ"꯫ ꯖꯦꯝꯁꯇꯨ ꯉꯛꯅ "ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ"꯫ ꯖꯣꯅꯤꯅ "ꯄꯣꯠꯅꯤ ꯄꯣꯠ, ꯅꯪ ꯈꯪꯉꯣꯏ"꯫ "ꯀꯩ ꯄꯣꯠꯅꯣꯕ"꯫ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯌꯔꯕꯦꯒꯇꯨ ꯍꯥꯡꯉꯒ ꯌꯦꯡꯉꯤ, ꯑꯗꯨꯒꯗꯤ ꯀꯩꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯉꯛꯅ "ꯑꯦ, ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣꯅꯦ, ꯌꯥꯎꯔꯝꯗ꯭ꯔꯦ"꯫ ꯃꯄꯥꯅ "ꯉꯁꯥꯏꯕꯨ ꯅꯣꯏꯅ ꯌꯦꯡꯕꯗ ꯌꯥꯎꯍꯧꯕ꯭ꯔꯣ"꯫ ꯍꯦꯟꯔꯤꯅ "ꯑꯩꯗꯤ ꯀꯤꯗꯅ ꯌꯦꯡꯉꯨꯗ꯭ꯔꯦ, ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯉꯒꯦꯅ"꯫ ꯖꯣꯅꯤꯅ "ꯑꯁ, ꯃꯤꯅꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯈ꯭ꯔꯤꯅꯣꯕ, ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯩꯗ"꯫ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ "ꯑꯃꯨꯛ ꯐꯥꯔꯨꯁꯤꯔꯣ"꯫ ꯖꯦꯝꯁꯁꯨ ꯍꯧꯖꯤꯛꯇ ꯀꯌꯥ ꯂꯥꯛꯑꯦ꯫ "ꯑꯁ, ꯅꯣꯏꯁꯤꯗꯤꯕ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯇꯥꯏꯞꯇ ꯈꯜꯂꯤꯅꯦ, ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛꯅꯤꯅꯦ"꯫ ꯍꯦꯟꯔꯤꯅ "ꯕꯤꯠꯀ ꯇꯦꯛꯑꯦꯍꯦ, ꯂꯥꯛꯑꯣ ꯅꯣꯡꯃ ꯑꯣꯏꯅ ꯆꯠꯂꯁꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯣꯏ ꯎꯕꯗ ꯑꯣꯖꯥꯗꯨ ꯁꯥꯎꯅ "ꯅꯣꯏ ꯑꯍꯨꯝꯁꯦ ꯍꯤꯡꯗꯤ ꯍꯤꯡꯉꯝꯃꯤꯗꯅ"꯫ ꯍꯦꯟꯔꯤꯅ "ꯁꯥꯔ, ꯖꯦꯝꯁ ꯈꯣꯏ"꯫ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯑꯣꯖꯥꯗꯨꯅ ꯁꯥꯎꯅ "ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯇꯥꯅꯤꯡꯗꯦ, ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯗꯧꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯅꯤꯅꯦ꯫ ꯅꯍꯥꯟꯈꯩ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯥꯛꯇ꯭ꯔꯒ ꯈꯪꯉꯤꯗꯅ, ꯅꯣꯏ ꯑꯍꯨꯝꯈꯛ ꯌꯥꯎꯍꯧꯗꯕ ꯇꯦꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯧꯒꯦ, ꯇꯨꯝꯒ ꯇꯨꯝꯍꯜꯂꯣꯏ"꯫ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨ ꯃꯊꯨꯟ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯄꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯖꯣꯅꯤꯁꯨ ꯃꯥꯒꯤ ꯔꯨꯝꯗꯨ ꯃꯤ ꯂꯣꯏꯅ ꯊꯝꯂꯝꯃꯤ, ꯃꯥꯒꯤ ꯀꯥ ꯑꯇꯣꯞꯄꯗ ꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯟꯔꯤ ꯈꯣꯏꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯦ꯫ ꯃꯈꯣꯏꯅ ꯃꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ꯫
मोइदी ngakpana kham thengle James na kaino khoibu rumje fajana loisilaga thamamdai ne Henry tu sauningna masi atai no oiramoi Sanika tongpok haiba lairava lai manba ani duna soina oiramgani Johnny na nahan muksu moina ni haidai ne but sarga tamnai do Henry na amuktang fajana nei hi khanwani samfa vi du thajillaga adusu nanthoga hek chenakre makoisu ngangna dana chairiba mayam du loisilami numidang sak ising chanava thorakli Saniga tongpoka du Henry koi lakpu uvada kainomadi sum haininglaga matang chadavaki hairamde Henry koisu mamitu khana yengi oja leivana phuruba yaroi khanna Sani changsilaga Henry mamitu khani yanga kaino Sani su kakraba minito larikshu hai sel su paiba machani aduna mini hendinba yaba mi natte masu sawgalai Mina fazana koraga fazana kumba yadro ha Henry machin kadu faina noklaga karem naraga ses mi topper niko kiko kai ko oi nang lai heiraga kaidroge kaidowe na fazana kumdaino Sani du sauna Henry bu inthoi mi yang usitaw tono khangwa Henry su sagula aga ani du phuna doigi tawi oja du changsilak tu ngangami achum aran fazana yengte mi di laik lai su heiwa mayam ge asani adubu Henry na adum lan vata hawi topok na nahan gido hai krabo Sani na hai ge tawni yam kak fa sakta se nungsi jaktaba topok na aidi yam kije vai sathwaya da kaida kifam lege ekhoina kiradi ne henjilakani chak tu mayam chawaloi ne raga mo makoi lairik fanava thokna rakle ani dudi lairik ki mawalo bejanate hamu ni James ti lairik kana paduna lai asumna asum study hour du su matam chana loituna mayam tu changna khre ojana Sani loisilodana nang pahauki ge bro Sani na hoi sir ngahak le hoki ke si se loisilaga changadoini ada pabuto changdeba ojana hoi fare paro James nang su tuma doiro dan kai su ngau re ngaktang pa khodana mi Sani khoi su leire James na sir ai room do oina paroge si hairaga masu changkhre Sani matop to lehuri ojaduna sangaga pahalli ojana Sani nang parang poko sir washroom dabta changuge nang buki gadro Sani na kiroida sir yani Sani du matom ta pukning changna lairik tu paraga adumak lei atopada karisu wakhal changamde mayaktang leiraga thongdu kokok thilai sum thilakpadagi Sani du haifet yengai kanasu leiva ude thinbasu lepkhre Sani na kaino hujikitubo amuk lairik tamai onsinkhre hadaksu amuk thongdu makol thokna nom laga sanarai Sani ne yenglakpada nungsitu sitana thongdu hairaga leirambudu uvada masadu swai laukhre matindu kutlauni yotlaka kaino sidia haivaga tawbuga yengna una thongdu kokok thilai handakti Sani masadu kaino ma tawkhre kibana nikle chindagi khangai haidokki kana hanglufada khumlakte tumina dumak leikhre Sani masadu humang kangle hogolaga chatoksu kiwa henmandana chatpa ngamde mangaktu cheptha yengi mana asumni yengligai talaktuda tungdagi managanduda kakak halai Sani mamitu lauthoklaga mangaktu tapna leithoga yenglai maya higatlaga makok maru ichau chaukhai tawrumliba fivamduna mangonda hairaklami lairik yam haiko wahaidu tabada Sani du tingkhatana laurai hoima asi khaktamak hairamlaga leimaida adumak lekthakre magi khonjelu tabada oja amadi satra satri mayam du loina chenthorai Sani du gyan mangdana leirambaduda mayam du irang hiklangi ising tharaga kana laknari mana gyan khara lakfuda ojana kaidoruge nangbo fajana hayo sarda kanana kai herino Sani du wadi ngang bungamda mamit manadu tarang ama ichatli maya kava thokta hen si hairaga makuttu haifet thilai ojani inglakfada Henry lepambadu uvada sauna
ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯍꯥ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯈꯔꯅ ꯈꯨꯝꯂꯛꯏ ꯁꯥꯔ ꯁꯤꯒꯤ ꯍꯦꯟꯔꯤꯁꯤꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ ꯄꯥꯔꯇꯤꯁꯦ ꯚꯨꯠꯀ ꯌꯥꯝꯅ ꯁꯥꯟꯅꯕꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯝꯁ ꯄꯥꯈꯠꯂꯛꯏ ꯃꯁꯥꯗ ꯑꯇꯝꯅꯅ ꯍꯥꯏꯔꯛꯑꯕꯣꯏ ꯈꯜꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯆꯥꯔꯂꯤꯒ ꯌꯥꯝ ꯁꯥꯟꯅꯕꯅꯤ ꯃꯣꯏ ꯑꯣꯖꯥꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯍꯦꯟꯔꯤ ꯑꯃꯗꯤ ꯖꯦꯝꯁ ꯖꯣꯅꯤꯕꯨ ꯐꯨꯔꯝꯃꯤ ꯍꯦꯟꯔꯤ ꯃꯌꯥ ꯆꯤꯛꯂꯒ ꯁꯅꯤꯗ ꯌꯦꯡꯉꯛꯏ ꯁꯅꯤ ꯃꯌꯥꯗꯨ ꯀꯥꯕ ꯉꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯌꯦꯡꯉꯛꯏ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯣꯖꯥꯅ ꯁꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯔꯒ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯑꯍꯨꯝꯗꯨ ꯆꯩ ꯃꯃꯤ ꯇꯥꯕꯁꯤꯡꯗꯨ ꯅꯥꯜꯂꯒ ꯌꯦꯡꯅꯔꯤ ꯖꯣꯅꯤꯅ ꯃꯁꯤ ꯃꯤꯁꯤ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦꯍꯦ ꯑꯃꯨꯛꯇꯕꯨ ꯊꯥꯖꯤꯜꯂꯒ ꯂꯥꯛꯅꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯖꯦꯝꯁ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯚꯨꯠ ꯁꯥꯟꯅꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯅꯤꯡꯖꯩ ꯚꯥꯏ ꯉꯁꯥꯏ ꯃꯣꯏꯅ ꯍꯥꯏꯔꯛꯏꯗꯣ ꯑꯩꯉꯣꯟꯗꯔꯣ ꯍꯦꯟꯔꯤꯅ ꯆꯠꯂꯣꯏ ꯑꯩꯈꯣꯏꯅ ꯆꯥꯔꯂꯤ ꯁꯥꯟꯅꯕꯗꯨꯅꯦ ꯕꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦꯗꯣ ꯇꯧꯔꯛꯑꯅꯨ ꯏꯕꯣ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯁꯣꯔꯣ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ ꯑꯃꯨꯛꯁꯨ ꯃꯃꯤꯠꯁꯤꯡꯗꯨ ꯌꯦꯡꯅꯩ ꯑꯃꯨꯛꯁꯨ ꯃꯈꯣꯜꯗꯨ ꯇꯥꯔꯛꯂꯤ ꯊꯣꯡꯅꯥꯎꯒꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯪꯉꯛꯏ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯖꯣꯅꯤꯗꯨ ꯅꯣꯛꯂꯒ ꯃꯤꯍꯨꯜꯒꯁꯦ ꯖꯤꯡ ꯂꯥꯎꯋꯦ ꯅꯤꯄꯥ ꯑꯃꯨꯛꯁꯨ ꯎꯅꯤꯡꯕ ꯀꯤꯁꯨ ꯀꯤꯕ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯜꯂꯛꯇ꯭ꯔꯦꯕ ꯀꯤꯗ꯭ꯔꯀꯥꯟꯁꯤꯗ ꯑꯝꯇ ꯎꯒꯦ ꯍꯥꯏꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯦꯟꯔꯤꯅ 이망시다 붓 아무가 판종토라와 티마이타니 해보 농아이동니 제임스나 야래 와팅앙아노 따닝드레 tum도 오이라디 사tum코 아이라링악도 빠게 조니나 빠비요 오자 아코이 tum자게 ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯑꯃꯨꯛꯁꯨ ꯃꯤ ꯑꯃꯅ ꯁꯤꯔꯝꯗꯥꯏꯗ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯑꯝꯃꯤ ꯍꯟꯗꯛꯇꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯇꯗ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯇꯝꯊꯤꯔꯕ ꯐꯤꯕꯝ ꯑꯃꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯑꯒ ꯑꯀꯤꯕ ꯐꯪꯅ ꯊꯣꯡꯅꯥꯎꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯑꯃꯨꯛꯇ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯪꯂꯥꯎ ꯂꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯔꯨꯝ ꯊꯪꯅꯕ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯗꯦ ꯆꯨꯝꯅ ꯈꯪꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏꯅ ꯆꯠꯅꯍꯟꯈ꯭ꯔꯦ ꯐꯥꯒꯤꯗꯒꯤ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯀꯤꯕ ꯐꯥꯎꯔꯛꯂꯦ ꯖꯣꯅꯤꯅ ꯏꯄꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯣ ꯀꯔꯤꯅꯣꯕ ꯅꯍꯥꯟꯈꯩ ꯎꯔꯁꯨ ꯀꯩꯁꯨ ꯈꯟꯗꯕꯅꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯦꯟꯔꯤꯅ ꯅꯪꯗ ꯅꯠꯇꯦ ꯏꯄꯣ ꯀꯩ ꯐꯤꯕꯝꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯇꯨꯝꯕꯒ ꯑꯃꯇ ꯉꯝꯃꯔꯣꯏ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯖꯦꯝꯁꯅ ꯃꯤꯠꯃꯥꯡꯁꯤꯗ ꯊꯣꯔꯛꯏꯁꯤꯕꯨ ꯑꯁꯦꯡꯕꯔ ꯋꯥꯈꯜꯅꯔꯥꯌꯦ ꯚꯨꯠ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯍꯦꯟꯔꯤꯅ ꯐꯥꯒꯤ ꯅꯠꯇꯦ ꯅꯤꯄꯥ ꯏꯁꯥꯁꯦ ꯅꯤꯛꯄ ꯍꯟꯗ꯭ꯔꯤꯌꯦ ꯅꯍꯥꯟꯈꯩꯗꯤ ꯀꯤꯗ꯭ꯔꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯨꯕꯣ ꯖꯦꯝꯁꯅ ꯄꯨꯡ 12 ꯇꯥꯔꯛꯑꯦ ꯇꯨꯝꯃꯣ ꯑꯍꯨꯝꯗꯨ ꯇꯨꯝꯅꯕ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯑꯃꯨꯛ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯃꯃꯤꯠ ꯃꯅꯥꯁꯤꯡꯗꯨ ꯌꯨꯡꯂꯒ ꯐꯟ ꯆꯣꯡꯈꯠꯂꯒ ꯇꯥꯁꯤꯜꯂꯒ ꯐꯝꯅꯩ ꯍꯦꯟꯔꯤꯅ ꯁꯅꯤ ꯈꯣꯏꯅ ꯇꯧꯗꯧꯁꯨ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯅꯤꯄꯥ ꯀꯩꯅꯣ ꯁꯤꯕꯣ ꯖꯦꯝꯁꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯊꯣꯡꯗꯨ ꯀꯣꯛ ꯁꯨꯝ ꯊꯤꯜꯂꯝꯕꯗꯒꯤ ꯑꯃꯨꯛ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯖꯣꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯑꯗꯨꯃꯛ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩ ꯍꯟꯗꯛꯇꯤ ꯖꯣꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯀꯔꯦꯝꯅꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯖꯣꯅꯤꯗꯨ ꯀꯤꯅ ꯏꯄꯥ ꯍꯧꯔꯦ ꯑꯩ ꯚꯨꯠꯀ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯏꯪꯅ ꯂꯩꯖꯔꯒꯦꯀꯣ ꯍꯦꯟꯔꯤꯁꯨ ꯄꯦꯔꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯩꯗꯤ ꯄꯥꯈꯣꯟꯒ ꯁꯤꯔꯒ ꯃꯤꯅ ꯚꯨꯠ ꯁꯥꯟꯅꯩꯗꯣ ꯅꯨꯡꯉꯥꯏꯗꯣꯏꯕ ꯈꯜꯂꯦ सिगी कुतमना सी ओइरदि अई बुट पामद्रे जेम्सना निपा कीरसुकीना कनानो अमतदि यिंगसिवा अहुमदु सी हाइनरगा तपना मखोलगा थोखनदविदा फमुंगदगी कुमथरई मोइना खोंथांग खरा थांगबा होरकपदा थोंनाउदु गमलाउने सिलई अहुमदु अमुकसु खंप्रे खंगी अमुकसु तपना थोंदु हांगदोगा लेब्रा हाइना येंगी अदुबु कनासु लेरमदे जोनिना कनामता लेतिए जेम्सना लाओ सोमदा लेब्रा येंगसे सी हाइरगा यामना तपना खुनिंगदु कांगला चली मोइगे तुंगदगी मया इहि हिगतलगा हाइरई नोइना लोना चलीनी न तौरिदो आइदि लोइना खंगिको
ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯠ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯛꯏ ꯍꯟꯗꯛꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯖꯣꯅꯤꯗꯨ ꯀꯤꯅ ꯂꯠ ꯂꯠ ꯇꯧꯔꯒ ꯀꯅꯥꯅꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯌꯥ ꯑꯣꯏꯅ ꯍꯤꯒꯠꯂꯛꯏ ꯍꯦꯟꯔꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯅꯦꯠꯂꯒ ꯍꯥꯠꯂꯨꯔꯥ ꯍꯟꯗꯛꯇꯤ ꯃꯀꯣꯛ ꯃꯔꯨꯒꯗꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯃꯁꯝ ꯃꯅꯥꯀꯥꯗꯨ ꯏꯐꯥ ꯐꯥꯒꯩ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯀꯣꯛ ꯃꯆꯦꯠ ꯑꯃ ꯊꯤꯟꯗꯣꯔꯛꯏ ꯑꯩꯅꯦ ꯐꯤꯕꯝꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯖꯣꯅꯤꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯝꯐꯥꯕꯤꯗꯨꯅꯦ ꯍꯦꯟꯔꯤꯁꯨ ꯍꯔꯥꯎꯅ ꯍꯩ ꯅꯪꯗꯤ ꯉꯁꯥꯏꯗꯩ ꯀꯥꯏꯗ ꯂꯣꯠꯂꯨꯏꯕ ꯍꯥ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯈꯨꯠꯀꯗꯨ ꯇꯨꯡꯗ ꯄꯨꯜꯂꯒ ꯏꯀꯥꯏꯔꯤꯅꯦꯅ ꯇꯞꯅ ꯂꯥꯛꯏ ꯑꯩ ꯑꯗꯨꯝ ꯂꯩꯌꯦ ꯖꯦꯝꯁꯅ ꯀꯩꯅꯣ ꯅꯣꯏꯅ ꯃꯥꯁꯤꯗ ꯄꯨꯔꯛꯏꯔꯣ ꯍꯦꯟꯔꯤꯅ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏꯗꯤ ꯃꯥ ꯌꯥꯎꯗꯦꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯖꯣꯅꯤꯅ ꯅꯤꯄꯥ ꯉꯁꯥꯏꯗꯣ ꯍꯦꯟꯔꯤꯁꯨ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯅ ꯁꯝꯐꯥꯕꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯄꯤꯛꯇ꯭ꯔꯨꯅ ꯑꯩ ꯚꯨꯠꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯕꯅꯤ ꯖꯦꯝꯁꯅ ꯃꯤꯅꯥꯏꯁꯤꯡꯁꯤꯗꯤ ꯃꯤꯅ ꯎꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯔꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯨꯁꯤꯜꯂꯛꯏ ꯖꯣꯅꯤꯅ ꯁꯝꯐꯥꯕꯤ ꯅꯪ ꯁꯤꯗ ꯑꯩꯈꯣꯏ ꯁꯪꯉꯨꯀꯣ ꯑꯩꯈꯣꯏ ꯇꯨꯝꯒꯦ ꯃꯈꯣꯏꯗꯨ ꯇꯨꯝꯅꯕ ꯀꯟꯅ ꯇꯧꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯊꯣꯡꯅꯥꯎꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯏ ꯍꯦꯟꯔꯤꯅ ꯅꯪꯅꯔꯥ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯏꯁꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯅ ꯅꯠꯇꯦ ꯑꯩꯗꯤ ꯀꯩꯝꯇ ꯇꯧꯗꯦ ꯁꯤ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯃꯥ ꯈꯔ ꯈꯖꯤꯛ ꯍꯟꯗꯣꯛꯏ ꯃꯃꯤꯠꯇꯨ ꯂꯧꯊꯣꯛꯑꯒ ꯊꯣꯡꯅꯥꯎꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗ ꯖꯣꯅꯤꯅ ꯍꯦꯟꯔꯤꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯑꯣꯏꯃ ꯍꯦꯟꯔꯤꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯀꯩꯅꯣ ꯖꯣꯅꯤꯅ ꯃꯈꯨꯠꯇꯨ ꯊꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯐꯃꯨꯡ ꯃꯊꯛꯀꯤ ꯀꯥꯡꯈꯟ ꯆꯩꯈꯣꯛꯇꯨꯗ ꯇꯣꯡꯉꯒ ꯃꯁꯝꯃꯅ ꯏꯐꯥ ꯐꯥꯒꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯅꯤꯗꯨ ꯀꯤꯔꯦ ꯀꯥꯗꯨꯗ ꯐꯃꯨꯡꯗꯤ ꯑꯅꯤꯅꯤ ꯃꯊꯛ ꯃꯈꯥ ꯄꯥꯟꯕꯅꯤ ꯖꯦꯝꯁꯅ ꯃꯈꯥꯗ ꯇꯨꯝꯃꯒ ꯃꯊꯛꯇꯅ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒ ꯇꯨꯝꯕꯅꯤ ꯃꯣꯏ ꯑꯅꯤꯅ ꯀꯥꯡꯈꯜ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯀꯤꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯁꯝꯐꯥꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯁꯤꯒꯦꯔꯣ ꯅꯪ ꯄꯤꯛꯇ꯭ꯔꯨ ꯐꯟ ꯆꯣꯡꯊꯔꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯖꯣꯅꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩꯈꯣꯏ ꯀꯤꯀꯣ ꯄꯤꯛꯇ꯭ꯔꯨꯅ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯅꯣꯏꯅ ꯇꯨꯝꯕꯗ ꯌꯦꯡꯕꯅꯤ ꯍꯦꯟꯔꯤꯅ ꯇꯥꯅꯤꯡꯗꯦ ꯅꯁꯝ ꯑꯐꯥꯕꯗꯣ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯆꯠꯂꯣ ꯎꯅꯤꯡꯗꯦ ꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯉꯥꯟꯗꯨ ꯆꯪꯕꯗ ꯄꯤꯛꯇ꯭ꯔꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯖꯣꯅꯤꯅ ꯃꯥꯡꯈ꯭ꯔꯦꯅꯦ ꯖꯦꯝꯁꯅ ꯅꯣꯏꯁꯤꯗꯤ ꯚꯥꯏ ꯍꯌꯦꯡ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤꯗ ꯇꯧꯅꯣ ꯊꯥꯗꯣꯛꯈꯣ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔ ꯌꯦꯡꯁꯤꯍꯦ ꯑꯩ ꯃꯥꯒꯤ ꯊꯕꯛ ꯄꯤꯕ ꯍꯧꯔꯒꯦ ꯖꯦꯝꯁꯅ ꯇꯧꯔꯣ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯇꯨꯡꯒꯤꯁꯨ ꯈꯔꯗꯤ ꯈꯟꯕ ꯐꯕꯅꯤ ꯑꯩꯕꯨ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯑꯅꯤꯗꯨ ꯀꯤꯔꯁꯨ ꯀꯤꯅ ꯊꯋꯥꯒ ꯁꯥꯗꯒꯩ ꯃꯣꯏꯒꯤ ꯃꯊꯧ ꯇꯧꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯁ꯭ꯀꯨꯜ ꯀꯥꯅꯔꯛꯂꯤ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜ ꯄꯨꯟꯕ ꯁꯥꯇ꯭ꯔ ꯈꯔꯅ ꯇꯠꯇꯅ ꯉꯥꯡꯅꯔꯤ ꯉꯔꯥꯡꯗꯤ ꯇꯨꯝꯕ ꯌꯥꯗꯦꯕꯨ ꯀꯤꯗꯅ ꯊꯣꯡꯅꯥꯎꯒꯁꯦ ꯀꯣꯛ ꯌꯥꯝ ꯇꯧꯋꯦꯕ ꯑꯃꯅ ꯑꯃꯨꯛ ꯅꯍꯥꯟꯈꯩꯁꯨ ꯈꯔ ꯇꯧꯋꯦ ꯑꯗꯨ ꯀꯌꯥ ꯇꯧꯕ ꯅꯠꯇꯦ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯤꯕꯨ ꯇꯝꯅꯔꯕ ꯖꯥꯠꯂꯣ ꯌꯥꯝ ꯀꯤꯌꯦ ꯃꯌꯥꯝꯗꯨ ꯁꯨꯝꯕ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯔꯤ ꯑꯗꯨ ꯇꯥꯔꯒ ꯑꯍꯨꯝꯗꯨ ꯅꯣꯛꯏ ꯖꯦꯝꯁꯅ ꯑꯩꯈꯣꯏ ꯈꯛ ꯑꯣꯏꯔꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯈꯪꯉꯛꯑꯗꯤ ꯃꯤꯋꯥꯒ ꯇꯥꯗꯅ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯍꯣꯔꯦꯟꯗꯤ ꯅꯩꯒꯤ ꯌꯦꯡꯉꯣ ꯖꯣꯅꯤꯅ ꯉꯥꯏꯈꯣ ꯕꯨꯠꯁꯦ ꯍꯨꯔꯥꯟꯕꯁꯨ ꯌꯥꯝ ꯍꯩ ꯍꯥꯏꯕꯅꯤ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯣ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯍꯣꯁꯇꯦꯜꯒꯤ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯏꯄꯥ ꯀꯥꯟꯅꯅꯤ ꯖꯦꯝꯁꯅ ꯇꯦꯁ ꯃꯆꯥꯁꯤꯒꯤ ꯑꯣꯏꯔꯦ ꯖꯣꯅꯤꯅ ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ ꯁꯨꯝ ꯍꯥꯟꯅ ꯃꯆꯥ ꯃꯁꯨꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯍꯟꯁꯤ ꯀꯩꯅꯣ ꯍꯦꯟꯔꯤꯅ ꯌꯥꯏꯅꯦ ꯇꯧꯁꯤ ꯁꯤꯗꯩꯗꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯁꯦ ꯅꯩꯕ ꯍꯧꯔꯗꯧꯅꯤ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯔꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯋꯥꯔꯤ ꯁꯥꯗꯅ ꯇꯣꯏꯂꯦꯠꯇ ꯆꯪꯅꯈꯤ ꯀꯨꯏꯔꯣꯏꯃꯤ ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯇꯣꯞꯄ ꯇꯣꯏꯂꯦꯠ ꯑꯃꯗ ꯁꯣꯠ ꯇꯧꯔꯛꯏ
ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯤꯁꯨ ꯂꯩꯇꯕ ꯊꯣꯡ ꯈꯔ ꯍꯥꯡꯉꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯇꯧꯔꯛꯏꯕ ꯐꯤꯚꯝ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯏ꯫ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯅꯤꯄꯥ ꯅꯪꯅ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯏꯗꯨꯕꯣ? ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯉꯥꯏꯈꯣꯍꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯨꯛꯁꯨ ꯊꯣꯡꯗꯨ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯇꯧꯔꯛꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨ ꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯦ, ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ꯫ ꯂꯣꯏꯗ꯭ꯔꯤꯕꯣ? ꯁꯠ ꯁꯠ ꯂꯣꯏꯔꯣ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯀꯤꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯉꯥꯏꯈꯣ ꯑꯃꯨꯛ ꯆꯠꯈꯤꯅꯤꯀꯣ ꯂꯣꯏꯔꯦ ꯉꯥꯏꯈꯣ꯫ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯤꯉꯩ ꯃꯩꯗꯨ ꯈꯪꯃꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯊꯣꯡꯗꯨꯁꯨ ꯒꯝ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯀꯤꯔꯛꯇꯅ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯚꯥꯏ ꯑꯩ ꯆꯠꯂꯦ ꯅꯪ ꯂꯩꯍꯧꯔꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯀꯤꯅ ꯑꯃꯝꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯅꯝꯕꯔ 2 ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯆꯥꯝꯂꯕꯣ ꯅꯪꯕꯣ? ꯃꯅꯝꯁꯤꯒ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯔꯣꯏꯕꯤꯗ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ꯫ ꯍꯣꯏꯃꯥ! ꯇꯟꯖꯥꯗꯨꯗ ꯑꯃꯨꯛꯁꯨ ꯃꯩ ꯂꯥꯛꯏ꯫ ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯐꯤꯚꯝꯗꯨ ꯎꯕꯗ ꯅꯣꯛꯄꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯈꯨꯝꯃꯒ ꯀꯤꯗꯅ ꯀꯟꯅ ꯀꯞꯂꯤ꯫ ꯑꯣꯖꯥꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯪ? ꯀꯅꯥꯒ ꯆꯠꯃꯤꯟꯅꯒꯦ? ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯁꯔ ꯑꯩꯒ ꯆꯠꯃꯤꯟꯅꯩꯌꯦ꯫ ꯑꯣꯖꯥꯗꯨꯅ ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯅ ꯆꯦꯜꯂꯛꯏꯕ ꯍꯥ? ꯑꯃꯗꯨꯅ ꯁꯔ ꯇꯝꯅꯔꯛꯑꯦ ꯃꯅꯨꯡꯗ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯅꯣꯛꯄꯅ ꯂꯣꯏꯔꯦ꯫ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯄ ꯊꯣꯡꯗ ꯒꯝ ꯒꯝ ꯇꯧꯔꯛꯄ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯃꯇ ꯊꯥꯖꯗꯦ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯃꯤꯠꯆꯤ ꯈꯠꯅꯩ, ꯀꯟꯅꯁꯨ ꯅꯣꯛꯄ ꯌꯥꯎꯔꯤ꯫ ꯅꯨꯄꯥ ꯑꯃꯗꯨ ꯀꯞꯄꯒ ꯍꯥꯏꯔꯛꯏ꯫ ꯁꯔ ꯀꯅꯥꯅꯣ ꯑꯃꯁꯨ ꯋꯥ ꯉꯥꯡꯉꯛꯑꯦ, ꯅꯨꯄꯤꯅꯦ, ꯑꯩ ꯌꯥꯝ ꯀꯤꯌꯦ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ꯫ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯥ ꯃꯇꯣꯝꯇ ꯑꯉꯥꯎꯕ ꯇꯥꯔꯒ ꯇꯣꯛꯏ꯫ ꯑꯇꯩꯗꯁꯨ ꯈꯔ ꯈꯔ ꯁꯥꯅꯤꯟꯗꯤ ꯐꯥꯎꯔꯛꯑꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯣꯏꯅ ꯈꯜꯂꯨꯗꯦ, ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯑꯣꯖꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯌꯨꯝ ꯆꯠꯅꯤꯡꯕꯒꯤ ꯀꯗꯔꯗꯣ ꯇꯧꯔꯛꯑꯅꯨ, ꯂꯥꯎ ꯌꯥꯝ ꯀꯤꯔꯒꯅ ꯅꯇꯣꯝꯇ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯜꯂꯒ ꯊꯝꯗꯣꯏꯅꯤ, ꯂꯩꯒꯦꯔꯣ ꯅꯇꯣꯝꯇ ꯍꯥ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯅ ꯁꯛ ꯅꯨꯡꯁꯤꯗꯕ ꯈꯔ ꯍꯣꯔꯦꯟꯗꯤ ꯊꯥꯖꯤꯟꯁꯦ ꯀꯣ꯫ ꯖꯣꯅꯤꯅ ꯃꯁꯤꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯝꯇ ꯇꯧꯁꯤ, ꯁꯅꯤꯁꯨ ꯃꯥ ꯂꯥꯛꯑꯒ ꯅꯩꯁꯤ, ꯑꯝꯇ ꯐꯖꯅ ꯃꯣꯏ ꯑꯅꯤꯁꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯍꯌꯦꯡꯗꯤ ꯇꯦꯁꯇꯤꯀꯣ, ꯐꯖꯅ ꯇꯨꯝꯅꯔꯨꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯁꯟꯗꯦꯅꯤꯅ ꯇꯨꯝꯒꯦꯔꯥ ꯆꯥꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ, ꯑꯌꯨꯛꯀꯤ 8:30ꯗ ꯆꯞ ꯆꯥꯅ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯆꯪꯅꯈ꯭ꯔꯦ꯫ ꯖꯣꯅꯤꯅ ꯔꯨꯝ ꯅꯝꯕꯔ 12ꯇ ꯃꯈꯣꯏ 3 ꯂꯩꯕꯅꯤ, ꯑꯗꯣ ꯅꯪꯅ ꯑꯝꯇꯪ ꯅꯩꯒꯗꯕꯅꯤꯀꯣ, ꯇꯨꯝꯍꯟꯕ ꯌꯥꯔꯣꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯀꯃꯥꯏꯅ ꯅꯩꯗꯣꯏꯅꯣ, ꯂꯩꯈꯣꯝ ꯂꯩꯕ꯭ꯔꯣ? ꯖꯣꯅꯤꯅ ꯍꯩ ꯃꯁꯤ ꯏ ꯀꯥꯔꯛꯀꯦ ꯇꯧꯏꯀꯣ꯫ ꯍꯦꯟꯔꯤꯅ ꯉꯥꯏꯈꯣꯝꯇ ꯑꯣꯏ ꯁꯚꯥꯕꯤ ꯃꯈꯥꯗ ꯀꯨꯝꯃꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯁꯥꯔ ꯋꯥꯔꯗꯦꯟ ꯂꯩꯕꯅꯤ, ꯃꯥꯒꯤ ꯀꯥꯗꯩ ꯍꯌꯦꯡꯒꯤ ꯀꯣꯏꯁꯟꯗꯣ ꯍꯨꯔꯥꯜꯂꯛꯑꯣ꯫ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ, ꯑꯃꯅ ꯑꯃ ꯍꯥꯏꯅꯤ, ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯀꯣꯛ ꯉꯧꯔꯛꯑ ꯄꯣꯠꯅꯤ꯫ ꯖꯦꯝꯁꯅ ꯑꯁ ꯅꯣꯏꯁꯤꯗꯤꯕꯀꯣ ꯋꯥꯊꯤ ꯇꯧꯅꯣ ꯚꯥꯏ, ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ, ꯐꯤꯕꯝ ꯇꯥꯔꯣꯏꯀꯣ꯫ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕꯗꯨ ꯑꯅꯤꯗꯨ ꯃꯋꯥꯒ ꯂꯧꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯖꯣꯅꯤꯅ ꯆꯠꯂꯣ ꯃꯣꯏꯗ ꯍꯥꯟꯅ ꯇꯝꯅꯔꯨꯁꯣ꯫ ꯍꯦꯟꯔꯤꯅ ꯑꯗꯨꯒ ꯑꯩꯅ ꯍꯨꯔꯥꯜꯂꯣ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯣꯏꯅ ꯍꯥꯏꯔꯒ ꯊꯥꯔꯛꯂꯝꯃꯤ꯫ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕꯗ ꯃꯀꯣꯛꯇꯨ ꯂꯤꯊꯣꯛꯑꯒ ꯇꯨꯝꯈ꯭ꯔꯖꯥꯠꯂꯅꯦ, ꯑꯃꯨꯛ ꯇꯝꯅꯔꯨꯔꯒ ꯊꯤꯅ ꯆꯩꯔꯛꯇꯅꯅꯦ, ꯇꯟꯗꯤ ꯇꯜꯂꯦꯗ꯫ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯇꯞꯅ ꯊꯤꯜꯂꯛꯏ꯫